ꯑꯩꯈꯣꯏ ꯋꯨꯗꯁꯇꯣꯛ ꯇꯤꯝꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯀꯥꯔꯁ ꯑꯃ ꯑꯩꯈꯣꯏꯅ ꯁꯦꯝꯃꯝꯃꯦ ꯃꯁꯤ ꯑꯩꯈꯣꯏ ꯇꯤꯝꯒꯤ ꯑꯣꯏꯅ ꯃꯐꯝꯁꯤꯗ ꯀꯥꯔꯁꯀꯤ ꯃꯐꯝ ꯑꯃꯁꯤꯗ ꯑꯩꯈꯣꯏꯒꯤꯁꯨ ꯑꯃ ꯊꯝꯃꯝꯖꯦꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯝꯃꯝꯃꯤ ꯀꯥꯔꯅꯔꯤꯁꯦ ꯁꯥꯔꯤꯁꯤꯒꯤ ꯃꯔꯝꯁꯤ ꯃꯔꯨꯑꯣꯏꯅ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯃꯤ ꯂꯩꯈꯤꯗꯕ ꯌꯥꯎꯕ ꯃꯣꯏꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝ ꯑꯣꯏꯅ ꯃꯤꯈꯩꯅ ꯁꯥꯔꯒ ꯊꯝꯃꯝꯕꯅꯤ ꯊꯥꯏꯅ ꯊꯣꯔꯣꯡꯂꯥꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇ ꯁꯤꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯅꯠꯇꯅ ꯈꯤꯇꯪ ꯍꯥꯏꯊꯔꯒꯁꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅꯤꯅ ꯃꯌꯥꯝ ꯑꯃꯁꯨ ꯁꯤꯈꯤꯕ ꯌꯥꯎꯈꯤ ꯃꯣꯏꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝ ꯑꯣꯏꯅ ꯃꯌꯥꯝ ꯑꯃ ꯁꯥꯔꯒ ꯊꯝꯃꯝꯕꯅꯤ ꯑꯩꯈꯣꯏ ꯉꯁꯤ ꯇꯔꯦꯠꯅꯤ ꯆꯟꯕ ꯅꯨꯃꯤꯠ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯇ꯭ꯔꯦꯛꯀꯤꯡꯁꯤꯒꯤ ꯃꯈꯥꯃꯨꯛ ꯇꯥꯁꯤꯜꯂꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯥꯡꯗ ꯉꯁꯥꯏ ꯂꯝꯕꯤꯗꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯎꯔꯛꯏꯕ ꯇꯨꯔꯦꯜ ꯃꯣꯡꯁꯥꯡꯒꯦꯏ ꯔꯤꯚꯔ ꯍꯥꯏꯁꯤ ꯃꯥꯒꯤ ꯍꯧꯔꯛꯐꯝꯅꯤ ꯃꯐꯝꯁꯤ ꯍꯧꯖꯤꯛ ꯌꯧꯁꯤꯜꯂꯦ ꯉꯁꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 12 ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯉꯁꯤꯒꯤ ꯃꯁꯤꯡꯗ ꯍꯥꯏꯔꯒꯅ 9 ꯆꯟꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁ ꯀꯟꯅ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯃꯁꯤ ꯂꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯥꯛ ꯇꯥꯅ ꯑꯩꯈꯣꯏ ꯆꯪꯍꯟꯒꯗꯕꯅꯤ ꯉꯁꯤ ꯉꯔꯥꯡ ꯑꯩꯈꯣꯏ ꯇꯤꯝꯒꯤ ꯃꯦꯝꯕꯔ ꯑꯃꯒꯤ ꯕꯦꯛ ꯑꯃ ꯁꯥꯅ ꯆꯦꯜꯂꯝꯕ ꯍꯥꯏꯇꯥꯔꯦ ꯃꯈꯥꯗ ꯁꯤ ꯂꯩꯔꯦ ꯄꯣꯠꯁꯦ ꯁꯥꯁꯤꯅ ꯆꯦꯜꯂꯝꯃꯒ ꯃꯅꯨꯡꯁꯤ ꯕꯦꯛꯁꯤ ꯁꯤꯗꯒꯤꯅ ꯃꯤꯇꯔ 100ꯃꯨꯛꯀꯤ ꯃꯈꯥꯗ ꯄꯨꯊꯔꯝꯃꯦ ꯁꯥꯁꯤꯅ ꯑꯗꯨꯒ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤꯁꯦ ꯆꯦꯡ ꯑꯃ ꯄꯨꯔꯥ ꯊꯨꯒꯥꯏꯔꯝꯃꯤ ꯑꯗꯒꯤ ꯃꯤꯀꯨ ꯑꯃ ꯆꯥꯊꯣꯛꯑꯝꯃꯤ ꯑꯗꯩ ꯐꯤꯔꯣꯟ ꯈꯔ ꯐꯔꯛ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯆꯦꯡ ꯅꯨꯡ ꯃꯅꯨꯡꯗ ꯂꯣꯏ ꯊꯨꯒꯥꯏ ꯂꯩꯔꯝꯃꯦ ꯍꯥꯏꯇꯥꯔꯦ खितंदी जगह है खितंग थादी यम थाजदे सुमाइन तौरकनी गाइजो कमाई तीनों ज्ञान तादे हाइबोमदे सी पोचे ngasi trekking gi nipani suba numit ni adu ngarang ji trekking si khoi dum wangna kaaba horamnina kharaga kaaba si khara waba khara haure maru aina high altitude ki khoi symptoms ama oina kaaba da chorhomra khara waba masalla khara fatigue khara leiba aduna maram oraga khoina yamna wangna kaaba si khara sangna sapji khara wara soksabana helakpa aduna ngasisu koina sakadri mafam asi adum khara wangna mukasi haibigi plan dai anongpu yengbu tare kaino da sagi high altitude ki sor hon da waba si masi yamna problem of oiri aga hatu karu su khoni yadaba kara da hatu kasaluraga mountain sickness to lakadra haibigi dum ki bisu leiba anongpu अखोई लेवल अमता सोयंगाम याउदना अखोइना थोरोंग लासी ngasi थारगा नुमित हुमनी फोकी मनुंगदि थोरोंग लासी लानगे हाइबगी अदुमबा थाजाबा मगा थम्मगा अखोइना हुजिक चटपा होगदरे
Nicole, how could we run from everything we have done? It only takes us one more step to fall. Nicole, how could we run from everything we have done? It only takes us one more step. Nicole, how the reason she's वासिंग पिछक पेरेन लेन अखोगी कुबा हांग चिंग हाई अल्टीट्यूड की खतमने हजिक कोई सिदगी हेक खतखिबगा ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ACAP ꯆꯦꯛ ꯄꯣꯏꯟꯠ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯇ꯭ꯔꯦꯀꯔ ꯃꯌꯥꯝ ꯂꯥꯛꯄ ꯃꯐꯝꯗꯨꯗꯤ ꯀꯩꯅꯣꯅꯦ ꯃꯐꯝꯁꯦ ꯃꯅꯥꯡꯗ Satruk ꯑꯗꯨꯒꯤ ꯃꯌꯥꯅꯤ ꯍꯧꯖꯤꯛ ꯃꯈꯥꯗ ꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯤꯚꯔ ꯕꯦꯂꯤꯁꯤ ꯃꯅꯥꯡ ꯍꯥꯏꯕ ꯖꯒꯥꯗꯨꯅꯤ ꯈꯨꯟꯁꯤꯅ ꯃꯅꯥꯡ ꯚꯤꯂꯦꯖꯅꯤ ꯑꯗꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯎꯔꯤꯕ ꯐꯖꯈ꯭ꯔꯕ ꯇꯔꯨꯔꯕ ꯌꯦꯡꯕꯗ ꯃꯤꯠ ꯄꯦꯜꯂꯕ ꯄꯥꯠ ꯑꯁꯤꯅ ꯌꯦꯡꯕꯗ ꯌꯥꯝ ꯊꯤꯅ ꯄꯦꯟꯅꯤꯡꯉꯥꯏꯅꯤ ꯃꯁꯤ ꯇꯥꯡ 12 ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯛꯀꯤꯡꯁꯤꯒꯤ 9ꯅꯤ ꯆꯟꯕ ꯅꯨꯃꯤꯠ ꯉꯁꯤꯁꯤ ꯋꯦꯅꯁꯗꯦꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯃꯅꯥꯡꯗꯒꯤ ꯃꯤꯇꯔ ꯑꯩꯈꯣꯏ 200-300 ꯃꯨꯛ ꯍꯥꯏꯒꯠꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯗ꯭ꯔꯥꯏ ꯑꯣꯏꯕ ꯍꯥꯏ ꯑꯜꯇꯤꯇ꯭ꯌꯨꯠꯀꯤ ꯌꯥꯝꯅ ꯍꯥꯔꯁ ꯑꯣꯏꯕ ꯖꯒꯥ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏ ꯇꯦꯟ ꯈꯟꯕ ꯃꯇꯝꯗ ꯅꯨꯡꯁꯤꯠꯁꯤꯁꯨ ꯌꯥꯝ ꯀꯟꯅ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯇꯦꯟ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯄ ꯄꯣꯠ ꯆꯩꯒꯁꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯥꯏꯕꯒꯤ ꯇꯦꯟꯀꯁꯤ ꯌꯥꯝꯅ ꯅꯨꯡ ꯑꯆꯧ ꯑꯆꯧꯕ ꯅꯟ ꯈꯣꯠꯇꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯋꯥꯅ ꯈꯟꯈꯤꯕ ꯑꯍꯤꯡ ꯑꯃꯅꯤ ꯉꯔꯥꯡꯁꯤ ꯑꯗꯒꯤ ꯏꯁꯤꯡꯁꯨ ꯌꯥꯝꯅ ꯇꯥꯡꯕ ꯗ꯭ꯔꯥꯏ ꯑꯣꯏꯕ ꯖꯒꯥ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯉꯔꯥꯡ ꯑꯍꯤꯡꯁꯤ ꯑꯩꯈꯣꯏ ꯏꯁꯥꯗ ꯈꯔ ꯌꯥꯎꯔꯛꯄ ꯕꯣꯇꯜꯒꯤ ꯏꯁꯤꯡ ꯈꯔ ꯇꯧꯔꯒ ꯁꯨꯞ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏ ꯉꯔꯥꯡ ꯑꯍꯤꯡꯁꯤ ꯂꯦꯟꯈꯤꯕꯅꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛꯁꯤ ꯂꯣꯏꯅ ꯏꯁꯤꯡ ꯋꯥꯠꯂꯒ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯉꯁꯤ ꯆꯩꯔꯥꯎꯕ ꯄꯥꯡꯊꯣꯛꯀꯦꯅ ꯑꯩꯈꯣꯏ ꯈꯜꯂꯤ ꯁꯤꯗꯒꯤ ꯈꯤꯇꯪ ꯆꯠꯈꯠꯈ꯭ꯔꯒ ꯑꯩꯈꯣꯏ ꯏꯁꯤꯡ ꯍꯦꯛ ꯐꯪꯕ ꯖꯒꯥꯗ ꯑꯩꯈꯣꯏ ꯆꯩꯔꯥꯎꯁꯦꯅ ꯃꯌꯥꯝ ꯈꯟꯅꯔꯤ ꯑꯗ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯀꯟꯅ ꯄ꯭ꯂꯥꯟ ꯇꯧꯔꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯋꯥꯏꯜ ꯑꯦꯅꯤꯃꯦꯜꯁ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏ ꯕ꯭ꯂꯨ ꯁꯤꯞꯀꯤ ꯃꯣꯏ ꯐ꯭ꯂꯣꯛ ꯑꯃꯈꯛ ꯑꯩꯈꯣꯏ ꯉꯔꯥꯡ ꯊꯦꯡꯅꯩ ꯌꯥꯝꯅ
nungai moi singduna ubuda moigi chaktafam adagi moigi sanafam jaga amasu mafam si oi haib tare aduna mafam ji yam wild oiba khoi adventure ji gi yam nungai mafam amadi oine haisigi hoi chirobagi kanna chak thum thakna tawri mathel kaya mafam si kai wai dro hai tawri sbo kyang wangge gurum kana hoi 4000 meter hai mathel dei kari langage yen ga hawai atu meter lising mari ga chani mong wange khoina lei mafam se yak kharka yo manak tu jak chale ana jik sit sit yam na kana sepa ada ko weather se ngarang deke khran weather se pata hore si asi hayeng deke no gi bahata un noina tara ka tra haidna na khoi thaja ba leiri no jik ingo se yam chani ne khale chale asi se akoi gi trekking gi tarani suba numit ni April ki tang taraga mari akoina leiriba mafam asi yak kharka haiba meter lising mari ga sani yankai wangba mafam da ni koina camp tori mafam ase hariba mafam sidagi ngasi akoina ngamagadi high camp haiba mafam meter lising mari ga satruk khra hena wangi hariba mafam duba koi yoksalaga hayengna Thorong na pass yoksabegi program thami hariba mafam asi hujik yamna ingi ingbai sangsi hujik koina haket mathakki information tawbada minus manga gi changda ingi hadagi mongda leire adum singsi adum phamjalle singsi adala khra ingi numopu khoi aibok papa haigadra khoi trekking members sing bokti high altitude sickness amata nadri khoida nahi khataba aduna tana adegi thodo pakasuli trekking koi tawne trekking ye dum sana thari hai badi koi tawne 4200 ki mathak ta lakni na level ji sa kuna takar chang na takar sin thang tamni wa ba sa ke mingle Saliba jibasi blue chip aga yaugin ase kai dam ta kuna blue chip en tholim no haibu unde sapa matam de moje blue in ba ade moje blue chip